ꯑꯁ ꯑꯣꯖꯥ ꯌꯥꯔꯗꯤꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯣꯡꯒꯤꯅꯦ ꯅꯨꯄꯤ ꯊꯤꯅꯕꯅꯦ ꯃꯟꯇ꯭ꯔ ꯑꯝꯇꯪ ꯁꯦꯝꯕꯤꯌꯨ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯑꯃꯃꯗꯨꯁꯨ ꯀꯟꯅꯤꯗ ꯃꯥꯏꯕ ꯂꯩꯔꯦꯟꯖꯧꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯕ ꯐꯩ ꯃꯥꯏꯕ ꯂꯩꯔꯦꯟꯖꯧ 이때 ꯈꯪꯍꯟꯒꯦ ꯃꯊꯥꯏ ꯊꯠꯀꯦ ꯈꯪꯅꯤ 누비가 티라가 이마가 루나 떠한게 칼로가 방이 타자 내대 있다 ꯐꯪꯗꯕꯒꯤ ꯆꯥꯟꯁ ꯋꯥꯡꯅ ꯂꯩꯔꯤ ꯏꯇꯥꯎ ꯑꯣꯖꯥꯗꯤ ꯑꯌꯥꯕ ꯂꯧꯗ꯭ꯔꯁꯨ ꯑꯩꯅꯅꯦ ꯑꯌꯥꯕ ꯄꯤꯔꯕꯅꯦ 어이 아이 구차세 머랭 찰레 고세 셔터데 이루데 중루 데무저데 호테 아dum 칸이네 그래 누삐 마북 셈방 남다봐 마이바 낭부 그런 건 마이바노 하이나 기대다 낭부 양 파워야 이때 아씨 lamhang도 오네 그전에 따라 입은 마이도 아이 아무튼 장기행 동문들이다 아이고 시부 떠오르 싫은 애이고 말한디 까시네 또 뭐이나 아이고 나는 왜 라이브 타오가 따이를 라이브 아이고 나한테 아이디 또 오자고 이까이 들어 오자 마이바나 샤오락 들어봐 샤오락 돈이에 기다 와서 라이브 샤로 땡기enge 아이셰 와이드 게 아니다 아두고 이 보아이 럭톡거디네 ꯌꯥꯝꯅ ꯂꯥꯏꯕ ꯃꯟꯗꯤꯔ ꯑꯩ ꯃꯇꯨꯡꯗꯤ ꯑꯣꯖꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯤꯡ ꯆꯥꯛꯇꯦꯡꯁꯦ ꯑꯩ ꯑꯃꯨꯛꯀ ꯇꯧꯖꯔꯔꯣꯏ ꯑꯣꯖꯥ ꯂꯩꯀꯥꯏꯁꯤꯗ ꯆꯠꯇꯅ ꯇꯥꯠ ꯇꯧꯔꯒ ꯁꯦꯟ ꯇꯥꯟꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯌꯥꯝ ꯐꯥꯕ ꯃꯥꯏꯕꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯆꯤꯜꯂꯣ ꯍꯥꯏꯔꯦꯗꯅ 이거 이따 왜 이래 이볼 몽로 씨들 깨정함되네 낭낭 파워 ꯂꯩꯇꯥꯏꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯑꯃꯨꯛꯇ 위험하자 ꯆꯤꯡꯂꯧ 여자 ꯅꯪꯁꯨꯅꯦ ꯃꯣꯗꯔꯟꯒꯤ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯃꯣꯗꯔꯟ ꯃꯥꯏꯕ ꯍꯥꯏꯗꯣ ꯅꯪ ꯁꯣꯏꯖꯔꯣ 모던 마이바 모던 마이바